Kurumjari Image TV yang biru sing utang kuma norem na tram nok sebelum na ngasigi marubu pau pijari ngasisu naran sena maningda kuki melten singa noi kap na da IRP amayauna bioi mari sokle narang pham kiwa Manipur Legislative Assembly mifam amadi Mysore Thonawjam da AR na sek ema marangu yaning do phondok tuna miang bi mifam pak thokre Kasam thong kendra gi MLA Sapam Risikantana Rajmiti City da lupa lising yangkai mateng pangkre Loinana Kokomina hana thamkiba wafam thabak tonthong aba sem sagani haina Kokomigi media coordinator Somendrona phongdokre Hauzik mapung eba pop labi desi ngarang Bisnupur district ki Moirang police station gi manung sanna Naran sena maning tham serut leiba singda kuki militant singa kulngak ko khuja singa noi kapna bada mioi amas sikiba amadi mioi taret asok apan nangkar matungda ngasisu Surasanpur district ka Bisnupur district ka lonaba da leiba khoidan tak khuno amadi lengang haiba pham asida akan bomong noi kapna khrei ngasi nungtel pung anirom tarak pa matamda kuki khulai pai singna naral sena maning lekai da leiba anisuba IRB gi post tamna kablak pasakti lerba bom ama IRB post adu gi manak tadna pokhai ke Bom pokhaiba aduda IRB personnel ama khulngakpa kunja ani yauna mioi mari asopan nangkre soklo mioi sing adu Rajmiti City da laikan nakre loinana khulngakpa volunteer gi asokpa masing hegalakpa yabu gi film de leiri hairi soklo mioi sing adu gi manungda nongsup kameng de gi oinam iboya ma sahi kuntra mari suwa mioi ama yauri maki koki sarukta nongoi maru ama panbade gi hojik Rajmiti City da laikan aduna leiri kuki militant sing na ngasi nukthil pung manga phawda Bom yauna akan bumong da sing dagi kapten landarak pa da naran sena maning da leba community hall phawba haibde yumlak phawba noi maru yopsilak padagi khunja kaya yum thadok na lanjina bi yauri mafam adu da leba khunja sing dagi phangba pawi matung inadi ngasi nakal ani makta akan bumong khut thongna badu da kuki singi maikai da gi kuki militant taret sikiba loina ahumna sokpan nangki hairi adu moina mak sabsaw pawdi khangma ngamdri Mafam adugi khunja singna makata na phongdok ki matung inadi khunja singna binocular madi drone sin aduna yengmu matamda kuki militant taret ki asiba haksam taduna leiba amadi asokpa ahumna kuki khunja singna puthokiba wop phangi hairi hauzik akan momong na noi kapnaba aduda second IRB amadi Manipur police ki commando personnel singsu yauri ngasi nukthil pung mari phawbala akan momong da nakal ani makna noi kapna ki amrumda ngasi nongalam dai dagi hona Khoiden tak kuno amadi lengang hari mafam anida kuki militant singna noi kapsilaktuna landa silaki maski matungda khulngak libu khunja singna handuna ngasi numit yungba pung taran thoi makhai phawba leptra noi kapsin bagi thabak asi sat kamdawi thabak asi sathar khibani khulngak ba khunja volunteer singi mateng pangai Manipur gi tongan mafam dagi lakpa nupa nupi kyana noi kapam kamlapam oire mafam adu sangsinduna mateng pangbagi thabak su yamna kanna sathari hairi amrumda Kuki singna noi kapsil lakpada mayum da leijaba makokta noi maruna khetna satkhibi naran sena maning lekai da leibi nupi amana phongdrokpada yumda leiba phawba nena tana leiba ngamjadre sarkar na ekhoibu ngakpi senbi naba security personnel thakre haibadu kadai da tharibano ekhoi yamna pendre sarkar akan bamong da mieng sangbiu haike khudong thiba kaya nang kok tasu nungmaina खेलगा हुमगा चखरे सुग्यामना खुदोंग जादबा सिंगजे सरकार सिना कई दब लेबिबेनो खतंग मियेंग चंगबियो अखोय बुंगा सेनबिद्रदि अखोय कमायनि हिंगदुइनो Security Force local level section tharangi saruk ama oina hauki bapung kunmari manungda Imphal Bisnupur Kaksing Surasanpur amadi Thawal gi tongan afam singna paksana operation sathakre Operation asigi saruk ama oina Bisnupur amadi Thawal district tagi nomai ama kapa yari marukun amadi explosive target phagat pungam ki haina Manipur Police Control Room dagi thadrok sir laman hairi
Sherosina Hai Hoke Punk Marigi Manunda Bisnupur district ki Nara Sena the Kulai Pipe Sing Gakut Tokna Baragi Todokta Me Anisiki Tade na sopan nangki Muhammadu da Palm da Tausin talked about district police AR Army Amadi CRPF ki personal sing Tajin Craig Loyana Tongan from the check post Sam Contra Hanutuna Load Tugaiba Mui Disinganiga Subna Drama support Cray Haire Amrumda Narang Midang Pung Nipanum Tabu Matamda Contra Suba AR Amadi Tawal district police ki Apkambugi Apun Tim Amana Irong village Maki Ningel Mamang Sing the Tibu Humbi Tabuk Chatabada 5.56 mm live RDS kun 0.36 ki hand grenade mari tube launcher ahum amadi Chinese hand grenade ama fangle polam singadu Thawal district police ta kuchina kre haire Yangnam wagwai kedak khoidum yelhomi kan buluf na sinduna ngasi wagwai yangnam lekai lamkhai bazar da miyam gi oiba mi phama pangthok tuna Ngarang August Kunma Panda Pangtokiba Manipur Legislative Assembly Mifam Amadi Mysore Thonawjam gi mathakta IJR South na yeliba Maral Amadi Maki mathakta case thanglakpabu yaning da phongdokre ngasigi mifamna ngarang phamkiba sasinaba assembly mifamdu minute tara khak chalang naraga losin khibadu nakal namatigi oiba loktung naraga phamkiba mifam amani haibada haiman mathok loi asuk yamba lebak myam usit thoi daduna khalliba Lengak asi Manipur Praja Singna boycott Taugadamani Sumratagi minute Tara Khak Warep Amata Laudana Losil Lakliba Mifam Haibasi Pritivi the Ahanba record Horagani Maramaduna Warasin Porakpa Namdaba Manipur Minister Amadi Manipur Minister MLA Singh Kudakta Pamtado Natraga Tuba Manipur Assembly Session Amukana Famu Manipur Yasing Silva Tanja Sida Masoi Chatliba Civil Society Organization Singh Atubutamda Amato in Punsin Bill Nasi Paliba Lengak na miyam ikul khangdraba lengak singaiduna aikoi tangdu leitada punsi ama piba ngamlaroi dabana ise irecha sing punsinduna thabak tawba hawba mathau tare nakalamromda Assam Rifles na Mysore Thonawjam the city maral adu yaningde athuba matamda Mysore Thonawjam da paliba x sing lautho natrabade yelhomi kanbalupna makhal makha kya gi khongjing singsilagani haina ngasigi mifam na warep lauke Giba aduga assembly mi phamadu yaningda phongdok sabani aduga asugam na manipuri miyam usithawoi daba manipur government ase manipur gi praja singna boycott tawdab ne ba pham ase thamjage aduga sumnagi minute tara khak assembly phamlaga wari sanamata porakhidaba adugumba assembly session na do prithvi da khate kesina ahan bare ko egani haibato thamjage adu kamai lawa Ngarang Pamkiba Manipur Assembly Mifam Warep Amata Laudana Russian Kiba Condemn Tawi Assam Rifles na Praja Mayamda Tauriba Tawong Sing Yaning De Aikoi Praja Sing Masagi Maramda Halhanba Ngamandaba Amadi Thonawjam Maheswara Assam Rifles na legal notice Tharak Pagi Mayokta Ngasi Lukmai Selup na Governor da Memorandum Peshin Kre Memorandum Peshin ba Lakpada Police na Thatkibaga Loinana Miyoi Kharaka Khandituna Memorandum Adu Peshin Hanki Memorandum Peshin ba Lakiba Lukmai Seluki Secretary Assembly Balana Hai Matam Kyagi Mamangdagi Miyamna Hojik Tok Lebe Irang Asi Atuba Matamda Loishinaba Haiduna Laibaki Lusingba Amadi Political Party Sing Punsinduna Assembly Session Ama Pambiu Haina Hanjin Hairba Matungda Ngarang Pamkiba Assembly Session Aduda Manipur Miyamgi Oiba Amadi Hojik Tok Lebe Irang Asi Oiba Wari Amata Kanadana Makoi Masen Katnaraga Loishin Kiba Miyamda Fagi Toba Assembly Yaning De Assam Rifles stop operating Meiteis, Assam Rifles go back, Amadi Assam Rifles stop accusing Meitei Haiba placard Kayasu, Nasi from the Pike. Government of India na sugengo project ay koy khongdang makha sa thadakini aduna masigi Assam Rifles ki mayokta kali ani da kathadakali hari ba protest ay koy sogoli phada mani makatel lukai se na sogoli masita so ay koy yawani aduna project aroi ba da ko na hajana budi miyam gi da makta khanda ba miyam gi kholau ta da ba luching badi yam thuna thabakte magi chokli thaluk piro madu ko laga leibino ay koy miyam da so ay koy da isada koy nuai da ba iran amalai ba tong na phaure kari maram gi asigu maluching ba ay koy na khanki bano hai ba do ay koy da nuai jate pen jate aduna ay koy na khanki ba se miyam na khalaga miyam gi da mak hai bani
मियाम ना खंगी बतो आई कोई सुलाले मियाम की दमक हाय बसुल लाइत्रे अदुना मसी के लाइंगा अचल लोइसलसी हाय बसिने अखोइना थमजरी बसी मणिपुर चतरब कालूम अनी की मरक्ता थोक्लिबा लान असिदा अशोक अपन नंगलबा मियोय क्याबु राजमिति सिटी हॉस्पिटल लेमना लायंबगी थबक चतरिबा सिदा मतेंग ओइनबा कैसामथोंग असेंबली कॉन्स्टिट्यूएंसी की एमएलए सापम निशिकांतना लुपा लिसिंग यांखै की सेंफम राजमिति सिटी दा मतेंग पांगख्रे मतेंग पांगबगी थ्रोम अदुदा एमएलए सापम निशिकांतना हौजिक थोक्लिबा यामना लाइबक थिरबा इरांग असिदा राजमिति सिटी हॉस्पिटल लौरिबा थौदांगबु अपेनबु फोंदोखिबगा लोइनना थबक असिबु तौबदा असौबु थौदांग लौरिबा हॉस्पिटल असिगी स्टाफ सिंग गी थबक अमदी सोसाइटी अमा फगनग तौरिबा सिंगसु थागत के राजमिति सिटी हॉस्पिटल की चेयरमैन एंड मैनेजिंग डायरेक्टर हाउविजम राजेन सिंहना एमएलए साफम निशिकांतना पुक्सेल साउन तेमांग पिरकपा द हराउबा हराउ नुंगाइबा अमदी अपेमगसु फोंगलोले चीफ मिनिस्टर्स कॉलेज माहिरोई ई सपोर्ट स्कीम CMCMESS की मखादा खामनपुर कॉलेज कक्सिंग की खनगतलबा माहिरोई सिंगदा स्मार्टफोन यंथोपगी थरम अमा ngasi कॉलेज असिगी मल्टीपर्पज हॉल दा पांगथोखरे स्मार्टफोन यंथोपगी थरम अदुदा खामनपुर कॉलेज कक्सिंग प्रिंसिपल प्रोफेसर युमनाम सुनीतिबला एसोसिएट प्रोफेसर एंड हेड ऑफ डिपार्टमेंट कॉमर्स यांखोम राजू अमसोंग एसोसिएट प्रोफेसर एजुकेशन डॉक्टर नावरेम सुभाष चंद्र अहुमना थरम मपुसिंग वैना सरुक याखे थरम अदुगी मनुंगदा CMCMESS स्कीम की मखादा कॉलेज असिगी अनेक सुबह ओइना ngasi खनगतलबा माहिरोई हुंफुदा स्मार्टफोन सिंग यंथोखी ngasi की थरम अदुदा कॉलेज टीचर्स एसोसिएशन की मिहुत सिंग वाजा सिंग स्टूडेंट्स यूनियन की मिहुत सिंग बेनिफिशियरी सिंग अमदी माहिरोई सिंगना थरम अदुदा सरुक याखे रक्षा बंधन फेस्टिवल की सरुक अमा ओइना मणिपुर की ब्रह्म कुमारी की स्टेट इंचार्ज कुमारी BK नीलिमाना लुसिंगदुना ngasi मणिपुर की गवर्नर मिस अनुसुया उकीदा राखी पुनबगा लोइना खुदोन पोट सिंग खुदोल तमख्रे गवर्नर सु राखी पुनबगा लोइना ब्रह्म कुमारी दा खुदोल सु तमखे गवर्नर ना ब्रह्म कुमारी सिंगना मी अमगा मरक्ता ओइबा नुक्सी चानना अमत ओइना लेमिननबा कथोपगा लोइना नुक्सीबगी पाउजल मियामदा संदोपगी दमक थागत फोंदोखी ngasi राजभवन दा पांथोखिबा रक्षा बंधन की राखी पुनबगी थरमदुदा गवर्नर अनुसुया उइकेना असिगुंबा नुंगाइबा सेंगलब नुमित असिदा मणिपुर की मियामदसु याइबा पाउजल पीखी अमरमदा नेशनलिस्ट कांग्रेस पार्टी NCP की नेशनल यूथ प्रेसिडेंट धीरज शर्मा लुसिंगबा प्रशांत जगताप एक्स मेयर पुणे सिटी श्री जावेद इनामदार नेशनल जनरल सेक्रेटरी NCP यूथ श्री इबुयामा सोराम NCP मणिपुर स्टेट प्रेसिडेंट श्री गोपी मोहन जनरल सेक्रेटरी मणिपुर स्टेट अमसुंग श्री किशोर कंबले प्रेसिडेंट NCP यूथ पुणे सिटी यावा टीम अमना ngasi नुंगदावरंग मणिपुर की गवर्नर अनुसुया उइकी गा उनदुना मणिपुर थोक्लिबा इरांग सोहलबा मफमसिंगदा चलुबगी मरमदा पाउदमख्रे धीरेज शर्मा इम्फाल ईस्ट की तेरापुर लेरिबा इरांग सोहलब सिंगु यंगसिन बिनबगी हायदुना मफमदुगी रिलीफ कैंप लेरिबा इनमेट सिंगी महिरोई सिंग स्कूल दा मही तंबा चटप ngamdaba amadi स्कूल फी पीब ngamdabagi स्कूल चटबगी matangdasu पाउदम की गवर्नर की माइकेदगी वाफम अदु चीफ सेक्रेटरी खुथांग खंगंदुना अथुब मतमदा आंगांग सिंग महिमसिंग तंबगी फैसिलिटी सिंग सोयदन फंगनबगी थाजरुसु पीकी NCP की डेलीगेशन अदुगी माइकेदगी रिलीफ कैंप लेरिबा इनमेट सिंगदा साना थंगनबा फिरोल डायपर्स सैनिटरी नैपकिन्स नसिंगबसु पिरम की हाइना गवर्नर पाउदम की गवर्नर की माइकेदगी इंटरनल डिस्प्लेस पीपल सिंगदा मतेंग पांगनबा मियामना डोनेट तौबिरकनबा रिलीफ बैंक अकाउंट अमसु हांगदोकले अकाउंट नंबर डी 4210485043 IFSC कोड ना SBI N 000092 नि हाइकी कोकोमी की मिहुत कांगबु अमना दिल्ली दा सटुना इंडिया की होम मिनिस्टर अमित शाह का उनदुना लमदम असिगी असिदा थोकलिबा इश्यूज असिगी मतंगदा पॉइंट निपान यावा मेमोरेंडम पिसिलंबगा लोइना अमित शाह ना कुकी मिलिटेंट सिंगा सत्थरलिबा सु
तौबा तौनरगनी हाइबगी थाजब पिरक लेहाइना कोकोमेगी कोऑर्डिनेटर जितेंद्र निंगोबमना फोंदोखरे ngasi lamphel leiba kokomegi office ta pangthokpa pawmising unabada mahakna hai haukiba me ahumdagi hojik phawba leptriba irang asigi matangda India gi home minister Amit Shah ga kokomegi mihut singa unanabagi BJP North East incharge Sambit Patragi dagi batron lakpadagi unaba duda kokomegi maikai dagi demand nipan thamlamke haiba demand singa dude hojik lei riba lanase lep phanabagi damak nongoi kapa lephalu lan asina maram oiraga mayum da sangwa phangjadraba sing asi mayum da athuba matamda hanjil hangadabani national highway singda ngayak leitana sathok sasinda apanba oriba se open ohenduna aki ekhang lehendana ba hairam ki school amadi educational institute singda amasung kanagumba singi yumda lesiliba secretary sing athubda lathokadabani NRC athubda update tawgadabani paktak nana thariba popi sing asi loktri ngaida yanthadkadabani amadi India amadi Manipur government matungda amuk hana thaba yahaloidabani lamdam asigi miyamna pamnadraba Assam Rifles ki mahukta atopa ama sindokpa amadi suspension of operation handok hangadabani haina demand sing haiba demand sing aloinana Amit Shah na kokomigi sing basing duna Manipur da lariba CSO sing punsinduna dialogue process taunaba appeal taroki madura kokomina pakhum biram khide maramdi hojik lamdam masida lan leptri maitai singda nowai kapsilak leptri asigumba tanja asida wari sanagani haibasi oithokte kokomigi makai dagi su laite karigumba makhoina apology ama tarok labade madugi khanaba adum amadi Manipur gi miyam gi matung ina aikoina welcome tawi adubu hojik phawbi oinadi kanagumba amataga wari sanabagi wafam leite haina phongdokhi mar makha tadro hai NRC sanhan magi matangda home minister na asumna hai mito mirancha sanglakpagi wafam asi Manipur khakki natana India gi chaw issue mo oibena athubada NRC update taunanaba honorgani amadi masigi maoinana hojik Manipur amadi Mizoram da mitop sing khandoknaba retina scan amadi biometric ki thabak chathaba hokre September tha phawda loisina bahonagani haina phonokhi loinena su ban tarogani haina su home minister na thajo pirakki haina phonokhi masi national level register of citizenship si mito miyan sa hingle ko si Manipur khaktana tana masi India gi oina achuba akoi gi issue mani aduna maram odana masi athu matamda akoi ina si tawgani haibadi ma update tawgani haiba pochu thambe masi gi mangoina na man hai si akoi Manipur Mizoram na chingba jaga da akoi gi mito miyan sa sing si kana na karano khandong na bagi dam han bi oina retina scan amadi biometric singba koi taw koi setup hogre masi September phawgi manungdi losinanaba pandam thammi haiba podama mangna thambiri aduga atopada mana thamupu wafum si karina haibada shugi matang se man sisina bu si disband togni hai sima mangna haibire sigi posi lei husu powda ko kumgi makeda kokomina August kuntra phawda phogak chaw ikhaida leiba army gi bunker ase torbung lomda handokadabani haina thamkiba wafamgi matangda home minister gasu wari sanaki masigi matangda kumna wari sanaba mathau tabadagi chief secretary advisor amadi DC da pautak tawbat tungda ngarang chief secretary Bishnupur SP Sarsampur SP amadi command regiment ki CO wari sanare numini humni gi matam pibinaba wafam thamlakpadagi haiba matam asi phawba yengkhigani karigumba thabakta onthok taba targadi miyamga loinana kokomina hana thamkhiba wafam sing thabakta onthok naba sem sagani haina kokomi media coordinator TH Somendrona ngasi mifamgi aduda phongdokke masida karigumba mokoina thamisi gongini matam mokoini yega na karigumba mokoina hoji development karigumba handokta targadi ago sheng ha dum haidok ke meam dum khoi gi ngai gi kumau regiment gi siu du gi mutu ngi ma hai ba ke no yam na sensitive boy ba area ni kidang yingjen gi ga hai na khoi da bai thami adung ni bai mong hai tare khoi gar nu ai te dai da madu makha ta na khana na ba masi bo gi khoi ngasi chip chek ke na na mi dai kai gum ba masida government ki side ki positive or response pete targadi khoi mi ni um si gi mong mo go positive response pete targadi ko government miya ga loina na ba miya ga ma tana raga adagi akhoi gi Manipur miya ga loina na hai ro ko la thoki
पोतो थबक तो ओथोननबा अखोई अथु मतमदा अखोई कोकोमी अमदी कोकोमी की जमीनदारीबा कोई लोइसिन लोइना थबक तो थोनब मिया होनजगेन हाबो Sakanlong Saroi Sagot Long Paidai spokesperson Kadilin Gangwin Haikre Saroi Sagot Long Haiba Kulasi non district Manung Labor Kulni Adu Haiba Kulasi Mapamarang Kang the Monga Kulgi Mapi Mapa or Riba Kunbu Kulakpa Kunjasin Kangana Naron the Mikarana Nautunaraga Kulgila Mayama Impala Leba Zelang Zatis in the Yondu and Lupala Kayaka Tandu Lady Highway Paulade Wapamasi Asi Mahana pressed up the promising under the Pondo Kibani, Mahan Makata, assume Madame Taki Tabak Toduna Mara Legita Bamusing that victimized Togada among the Tabak Singasi, Makatana. Tobigano, Masida, Miam, Tazabigano, assume but musing Asida Miam section view. Jalangrong community customary Gimatung in a Karimulam Amada Quidegi Han labor me, Aduna Kunbu, Masum Kolapo, I get a Haujisu Adumak Oiri, Makoina, Lam property resource Pulam Sigimapu, way. Village authority asina khulgi sakho thrangi demok mateng pangna leibani adu mioi kharna khulda leiba khunbu khulakpa kunjasing asigi mi amata tanadana yonna honori basi kutak tokpiu makhoi sing asi lo khangdaba illegal oiba criminal gi sing tau oyu gi thabakni masi sugya yaroi leiba wathok oigani hainasu phongdokki Hayang Mumbai the Pangtuk Kadoriba United Opposition Bloc India ki Homsiba meeting asida common minimum program ama amadi seat sharing ki matang da khanarba yai hairi hayang ki meeting asida party kunipan na saruk yagani opposition na rule tawba state singi chief minister taru saruk yagadori veteran leader Sarad Pawar na haikibada common minimum program amagi matang da khananaba meeting asi tawgadoribani seat sharing ki matang da di khanaba leitri hai ba wapamsu mahana phongdoki India Bloc की मीटिंग अदो उद्धव ठाकरे की पार्टी शिवसेना UBT ना होस्ट ओइगनी हाइरी इंडिया मिट हाइना मरम ओरदुना सेंटर ना गैस सिलेंडर की ममन लुपा सनी हंथरीवनी हाइना UBT की सीनियर लीडर संजय राव ना फोनो की कांग्रेस प्रेसिडेंट मल्लिकार्जुन खड़गे ना हाई की बदा 11 member coordination committee अमा सेमनबु वाफमसु हायंगी मीटिंग असिदा खनरबा याई Opposition Bloc की मिंग Indian National Development Inclusive Alliance India हाइबी मतंग दा कांग्रेस लीडर राहुल गांधी ना हाई की बदा NDM सुंग इंडिया अनि की मरक की फाइट ने two different ideas of India की मरक की फाइट ने हाई के हाउजिक मरु अरुई बदा मरुई पाउनु पिजरी नसीसु नारायण सेना मनिंगदा कुकी मिलिटेंट सिंगर नोई कामना बदा IRB अमा पार्सन अमा यावना मियोय मरी सोकले नारायण फंगखिबा मणिपुर लेजिस्लेटिव असेंबली मिफम अमदी महेश्वर थोनावजमदा एआन सीरिबा मरालु याइंग फोंदोक्तुना मिफम पांथोकनख्रे कैशामथोंग केंद्र के MLA सापम निशिकांतना राजमिति सिटी दा लुपा लिसिंग यांखै मतेंग पांख्रे लोइनना कोकोमीना हाना थंखि वाफम थबक ओंथोकनबा सेम सागनि हाइनसु कोकोमीगी मीडिया कोऑर्डिनेटर सोमेंद्रोना फोंदोक्रे नसिगिदि इमेज पाउदम सदोक सबा मतांग से लोइजरे म्यामु अमुकना खुरमजरे